Online Manipuri numidangi pau mieng tabiriba pumnamakpu thoilai shramna khurumjari ahanbada bom Pokhaibada IMG officer ama Sire ani Sokle ngasi numidang pung 9:30 taba matamda ukhul districtka Myanmar ga lonaba border pillar 91 amadi 90 ga nakna Myanmar romda leiba namli amadi wangli area da bom Pokhaibadagi Nscn IMG officer ama Sire kadar ani asopan nangle hairi press na thajaba yaba mafamdagi phangba paugi matung innadi Pokhaibada bom adu KNAB gi myoisingna ID amadi landmine hana fit tawduna thamlamlaga pokhaihanba oigani haina thajanari bom Pokhaibada laikhidraba IMG officer aduga soklaba kadar ani adugi masak maming hojik phawba khangba ngamdri makha tarakpada Assamda laikhidraba marmacha ahum adu Michamni Haikhre Sisipur amadi Fairjolda rally chatkhre tha asigi taraga tarukta Assam police ka khutoknabagi thawdok amada laikhidabani haiba margi mioi ahumgi misi adu maning makha tamba judicial inquiry ama tawgadabani haiduna ngasi Manipur gi marna namna khundaba mafamsingda miyamgi khongchat chatkhre ngasi gi khongchat adu KWOSR amadi SWA na sinduna Chuchampur amadi Fairjol gi mafamsingda chatkhi masigi mathakta Assam gi hablongda su masing yamlaba mar miyamna khongjang changsinki Ningsing bayabadi tha asigi taraga tarukta mar kangluki mioi ahum haibadi lalungawi mar kungamathoi lalbimbu mar amadi Joshua kuntragumdoi Assam police ka lalhauba kharaga khut thoknabagi thawdokta laikhidabani makhoidagi police na yamnaba khusu khulai kaya ama sufangle haina Assam ki chief minister amadi DGP ani na phongdokpa laikhrabani makha tarakpa update ta numit humni gi khongchatta CM hayeng Delhi da chatlagani Numit humni gi khongchatta Manipur gi chief minister Nongthomam Biren hayeng nungthil Delhi da chatlagani hari thajaba yaba wafamdagi phangba pau amagi matung inna numit humni gi khongchat adu da Delhi da pangthopa program ama yawba chatkani hari amarom da mahaki khongchat asida India gi prime minister home minister na chingba kaya unaduna Manipur da thokliba irang asigi matang da khanarakani haina paw asina makha tari makha tarakpada hauningba matamda haurakpa kuki gi lan Manipur da thokliba tha 15 phajillakadoraba lan asi matau karamna loisingadage haibadu khanbada awaba ama oiri lan horakhiba asi kuki khulai paibasingna makhoigi oiba tonganba administration ama taladuna maitei frupta nongmai kapsinba amadi bom kapsinduna maitei lammakai hana lausinba sina pandam oibagum tawi ngasi su hojik su karamba matamda horakhani khangdaba hauningba matamda horakpa kuki gilani Chuchampura khundaba maitei fruki yum kai mai thadokhiba amadi mai thadokhraba mafamsing adu lampa amagum ihang hangna thamli asida sunatana miteina khundaba mafam kayada bom amadi nongmai kapsinduna maitei sumbu tanthokna hotnari ahanbadadi maitei frupti asuna kuki khulai paibasingna tarokani khaludabana itaw tawna leikhi asimangna kuki khulai paibasingna khundong chabasing asi laukhibani hojikti Manipur khaiba yaroi haiduna khulngak pathoraklei khulngak pasingna choba thodang loduna kuki khulai paibasinga matam matamgi lan thengnari tholiba lan asi state lengangna thingnagadabani Manipur miyamgi punsi amasung lanthum ngakpa si state lengaki subject ni adubu state lengangna miyamgi punsi amadi lanthum ngakpa ngamdre haibasi pumnamakna khangnaraba wafamni Hojik lariba fibam masida central lengangna karino manungda hijan edana ama leibadongna ui kuki militant sing amadi central lengang anigi marakta lainariba aronba si karino haiba kanasu khangnadri adubu aronba amadi soidana leiramgani asukuiraba kuki na hauba lansida central lengangna loisingadabada thaiduna lariba si chingnaba ama Manipur gi miyamna thamoida tabagum tawri central lengangna Manipur bu kaidana bu honnagadabani amadi Manipur da thokliba lan asi athubada loisinaba honnaba chumgani hauningba matamda horakba lan tahangumsi tarakpada Assam Rifles tha ama makai phawbagi manungda Manipur dagi lauthokadabani kaithel phambi imasing Manipur gi irang asi tholiba kuki narco terrorist singda mateng pangliba Assam Rifles sing tha ama makai phawbagi manungda Manipur dagi lauthokhigadabani haina Manipur kaithel phambi apunbalu makpal gi president Oinam Bilasini na leingak ta taksilakli Manipur Press Club ki thangjing hall da pangthokiba pawgi mifamda mahangna makha tarduna hai mamang chahi May 3 dagi hauduna tha 13 henjilaklaba irang asi loisinaba lengana thabak paikhalakpagi mami amata tadri lenga asina Manipur da tangdu leitaba hanjilakle hairiba si aranba wafamni tangdu leitaba hanjilakle hairabadi lanjenariba sing asi masa masa gi yumda hanjinduna khunda leita hanbiu lamdam asigi miyamna lauriba pendabi kholau asi BJP lengana tha ama makhai asigi manungda kupna nainabiu karigumba wafam asi taraina lawduna nainadaba thoklabadi mairak pitagi maijawbi haurakani amaramda khulngliba icha isu singi mathakta makhal kaya gi lalong chathaduna fanaba honariba si athubada lepiu irang asi laksinaba government of India na tharakliba Assam Rifles kanano haibasi Manipur lengana sukupna nainabiu Manipur machetana thugaina ba honariba kuki khulai paibasingda lariba Assam Rifles Manipur dagi lauthokhiba haibasi imaibal singi lengdraba firepni haina mahangna phongdokhi